Manipur asi human trafficking free oiba lamdam ama ohenaba pomnamakna thodang lawminase haina Manipur lengaki social welfare department gi director Sheikh Abidul Hakim na paujalakli social welfare department na Sakti Sadan Gil Manipur ga kusamna duna pangthokiba trap behind the scam haiba chimda Imphal East district ke Khurai Charen thongda leiba Chanura Laikon ga auditorium da pangthokiba World Day Against Trafficking in Person 2026 ke toromda wafam masi phongdokibani torombaduda Hakim na makha taraduna human trafficking asi thokpa yaba maram kaya maram leiri mahi masing tamba yauna job placement na chingbagi matangda ningthina khangnaba honaba amadi section ba haibasi yamna maru oi masigi mathakta trafficking haibasi karino karamna thoglai karamna oirakba yai haibana chingba kaya gi matangda awareness piba yauna hiram masigi matangda khanghanba amadi khangminabagi tangai fadaba lei haiki karigumbada lam chatpa tarabasu isa isa gi original document sing pithok loidabani haiba wafam director sin makha taraduna imung manunggi miyoi singda chatkadoriba mafam madugi matang yauna chatpagi maram sing ningthina khangalamba mathok tai haiki yung imida ay nasa iba destination de address karay no destination karay no contact details si ay na pau phone so kana contact to ya si details si share to no chang ya ai pau phone kan karay no to pe na thiba ma ko ke do ma verify to ya yam nu ai ko yo ai ya ma na ko si gi human trafficking gi issue si social welfare ka isolated no ya ba si just stakeholders में हम involvement चाहिए पुलिस संग करनी हेल्थ संग करनी लेबर संग करनी का social welfare संग करनी cyber crime संग करनी सी का भाई मतलब अभी जमीन अभी community leader सर्विस तो भाई किसी का civil society की अभी इसी की field द बात है इसी की भाई इसी का कोई का coordinated effort में चाहिए